Neswalta meeting tabi sing bahamba makta no maithing kunde suina tam okchari ngasigi maru pao miam da pizare kabui rongmai singi khwaidagi chawba kumhai Gaan-Ngai thoram apham kya da pakchana pangthokna kre Kakching da lariba relief camp sing da district administration Kakching senduna lem layeng bagi camp pangthokre Sahite khuntaklu matong India lengak nak boxi war tawhanduna Manipur thugaina honari haina veteran politician ojoin haikre Luinina Bangladesh tagi changlakiba miyoi sing chayol amagi manungda maram tamda halan kinabagi thabak pakat pahuragani haina Assam gi Chief Minister Himanta Biswa Sharma haikre mapoba pau miyanda pizare Anoba chahi lisingandi kuntarupo miyamna bombula thadna harau tayamna oknakre Awan nungai kaya sagona kiba chahi lisingani kulmnga gi aroiba mikupta miyamna bidai piduna anoba chahi lisingani kuntaruki damak khawrang nangareduna ahing nungai pong 12 hekta baga miyamna bombula thabaga loinana happy new year haina lawnake Lamdam asigi yelho furup oiriba kabui rongmai singi khwaidagi chawba kumhai ama oiriba Gaan-Ngai furup asna khundaba tampaki mafam sengda pakshana pangthokpa haunakre masigi sayuk ama oina Imphal East ki chingmairong kabui khuldasu state ki thakta Gaan-Ngai ki kumhai pangthokhi thoramaduda sayuk yakiba Manipur Legislative Assembly ki speaker T.H. Chaitabratan hai Kanagumbana isana pamjaba lining chat pahaibasi sagi apambani adubu lining tongana chatnarabasu khudingmak miyoiba ngaktani haibasi khanaduna nungsinaba amadi thajanaba thamdrabadi ngasi phawba thokliba khatna chainaba amadi hana sunabagi watok thingba ngamloi hungdokhi State level Gaan-Ngai celebration committee na senna numit mangani chupna pangthokadaba kumhai ado speaker T.H. Chaitabratan thoiba mithungen oidna hawdokhibani Gaan-Ngai hariba kumhai asi kabui rongwai furup ki lining thau Supreme Court ni hainariba tingkau rakwangbo thauni jaduna pangthokpani kumhai asigi ngarang hawdokhiba hanba numita furup asigi ngalingai matamdagi chatnaduna lakpa yupan thaba amadi maiba chingbagi machat kaidna chathaki loinena nat ki fije leitengnaba kabui pakhang leisa amadi ahalaman singna jagoi yauna lining naishon gi thabak thoram sing utki Speaker Chaitabratan makha taraduna hai isagi asengba saktam thadoglaga kari maramgi atopagi saktam da mai onsingadoribano hairaduna pari purina thambiramba isagi saktam ngakna thamgadabani Isa-isagi saktam ngakchanaba chap chana leplabadi kanana su muthatpa ngamloi mahakna hai thoram ama tawbada miyamna saruk yaraga nungai thokpa khuba khuraga loishinbagi wakalon thadoksi tawriba thoram aduna piriba kanaba adu lauduna pandam amagi makhada thabak tawba changi amaramda chakhot thaurangi thabak tawdaba yade masi tawgadabani haibasi miyamgi mihut chingda haibiyu takpiyu asigmo hai asi miyamgi mihut chingi apambani masigi ona tainabada TV discussion da thokliba khang ahai sengna miyamgi mihut oriba emere singbu karisu letena chei thangbagi thawong tawbigano leiba asi aphaba maikeda puraknaba amadi nungsi chanaba lakhansi hairabadi court lilaga chawkuri da famduna neinabana yaroi mafam khuding da chatuna thabak tawbagi tangai fadaba lei fongdokhi hoi mawang da su habe me yam preserve su preserve pitha jogo yusa hale kain da haida da mun gi doibo mayang gi apa masi ne khuna taja ningi se mayang kholau du ne khuna taja ningi se ai thola ga nabu do na tewa mayang kholau du mayang khoje do dar kan da mayang thamoi du wa da dar kan da akhuna da ek to bu ne khuna pam je se Matam sangna kanglupki irangna maram oiduna tangdula dadaba piba mama lairibasida kamdawna president rule lauthuklaga anoba lengak ama thamgadagi haibagi matangda yamna kupna khanagani hairi Manipurda president rule thambagi matam
February 13 loigadaba maramna New Delhi da pangthokadoriba review asi yamna maru oina launari President rule hek lauthokibaga lengak semnabagi matangda political parties singa amadi local leaders na lokhape aba thorang sing lokhatuna lagli BJP gi luchingba sing amasung MLA sing ngasu January tha sigi manungda popular government ama semhaudragadi Manipur Legislative Assembly dissolve tawkhragani haina phongduknaba leikrabani maramaduna BJP gi MLA singda center gi luchingba singna sinarakpa thaudang sing pangthoknaba lepri Maitegi MLA singa kuki gi MLA singa pau phauno batana tana maitegi MLA singna kuki gi civil society organization singa su wari chana duna mahausa gi pibamda hanjin hanaba yamna kan honnabagi paulai Manipura suspended animation thambagi matam khangten tenchilakpaga loinana miyam gi oiba lenga ama lingbagi matangda state asigi law and order gi fibam kari karam tawribage amasong karam tawgadage haibagi matangda Union Home Minister Amit Shah na ngasi review tawruba yai thajaba yaba mafamdagi phongba pauna hai mifamadu ga mailena Manipur gi Governor Ajay Kumar Bhala Secretary Kuldip Singh Chief Secretary Punit Kumar Goyal amasung Director General Police Rajiv Singh yauna awang pathaki official sing ngarangdagi New Delhi da thungnakre pawsna makhata na hai ngasi numidang waram Union Home Minister Amit Shah na review tawraba yai haiba wafam asi achumbani haina BJP senior oiraba MLA amanasu pawsta hairi athuba matamda BJP na luchingba popular government ama lakpa yabag oithokpa leiri haina so mahangna claim tawri Pawasna hai khanana bagi mifam aduda hauji state asigi oriba law and order gi fibam security sindok sinjin amasong sakot thoranga mailenaba singi matangna sukhanagani Anoba chahi lisingani kuntarungna lakpada Manipura khunda minari bakanglu khudingmak ingtha tapthaba tangdu leitaba iramdam ama purakpa orisanu haina National People's Party NPP legislature gi luchingba Kakching Assembly constituency gi MLA mayangnam Rameswarna miyamda paujak pirakli ngarang Kakching makhalau idom ningthok parengda leiba mahagi yumda pangthokpa pawmising unaba amada MLA Rameswarna makha taraduna hai lamdam asigi leibaki fananaba nahasingi senmilon faganaba amasung nahasing bua chumba lambida chatminaduna afaba amasung hena chawkhatpa lambiromda punna chatminanaba aikoi khudingmakna honaminasi Anoba chahi asina lakpada Kakching Assembly constituency khaknatna Manipur pumbada chawkhat lambida hena changshinduna chawkhatpa manglomda changshinba Manipur ama purakna bhona minarasi Manipur da khundaminariba khenaba kanglupsing khundaminaba oirabashu apunba Manipur amagi wakhalona mangda thamminaduna malemda maming leiba lamdam ama purakminaba hotna minarasi sana khonaba amasung aikhogi culture na malemda masak taklibani kanglup kayana khundaminariba lamdam masibo apunbagi lipunna langla oiduna tatna thanaba yararoi tawba phajakraba laiki ningthijaraba pareng amagumna leminanaba aikoi punna hotna minasi hainaso miyangi pungning chingsilaki बदा दरकार ताबा लाइवलीहुड की इमाइबेन सिंगी अहलमन की लाइरिक तमुरबा इचिनाव सिंगी थबक फंगननबा अखोई पुनम खोनमिनसी हाइबसी एहांना इबेदो इबेंदोदा ईश्वर द खुरुमजरी District Administration Kakching na sendna Chief Medical Office Kakching amasung Kakching da leiba tongan relief camp committee singa khusimnadna nongmugi oiba lem lying bagi camp ama ngasi indoor stadium Kakching da pangthokre Chief Medical Officer Kakching gi makhada leiba Dr. Singna saruk yadna pangthokhiba lem lying bagi camp aduda hauji relief camp ta leiba miyoi kaya lem lying khibaga lonana hidak lang thaksu lemna panganki lying bagi camp adu pangthokpagi matangda Kha Manipur College Girls Hostel da hangdiba relief camp committee gi member mayang lamba mani mana hai relief camp tlayriba singbo na de yekna lainana ba district administration Kakching amadi CMO Kakching na sinbiriba camp asi yamna paba khongthangni kumjale singani kolomdagi me homdagi haurakhiba laibak thiba kangluki rangasna lanjena tuna lairiba internally displaced person IDP singna relief camp tlayrakpa chahi ohum phajilak kadawrabani relief camp tamatam sang namasong wana khangliba inmates sing asi mayum da hanjin hannaba lengak na pakhalak liba thabak thawam sing asi hena yangsin hanbiduna masa gi mayum da yamna thuna hanjin hanba pamjai district administration na so resettlement thabak yamna kanna budi hona biri dubo hona ribasi ki mathak ta kharaga hena kanna hona hanjani kana gumba loop natraga aikoi kanagumba loop natraga miyoi kharana lengakna IDP sing resettlement tawnaba hona ribasta ayet apan pina bahona bagi mhota lengak ta
punna taksinminaduna athubu matamda IDP sing mayum mayumda handin hannaba honnabada mateng pangchinminasi hainasu maniyamana phongdorakhi matam sangna sumna yamna wana khangliba IDP sing se aikoi yamna athubu matamda sarkarna makoi gi mafamda mayumda halhanaba process tawriba si koi khara hena yangjillaga athubu matamda masa gi maramda halanba koi pamjai koi ahanba oina Gaan-Ngai paki meira haudokiba numitpu ningsingduna kumbi assembly constituency gi wangu ahalop thonggolai imoinu lampakta wangu apunba meira paibilop WAMPL Bisnupur District na senduna ningsing palan thorok ngasi pangthokre thoromaduga mailenina layoi khrabi meira paibi luching bising poire leimerol apunba meira paibi lop Manipur gi president oirambi LMM Chobi amadi layoi khrabi wangu gi meira paibi haudok pirambi luching bising gi mafamdasu miyamna hailei katna ima singbu ikai khomnaba utki lonena pangal sakti watlabi ahal oirabi matam amagi mathauna leirabi ima sing yauna teilu chingbi ima sing dasu ikai khomnaba utuna lengyan fi yanke taramadu da wangu apunba meira pai biluki president L Santi Leima secretary S Thoinu Leima assistant secretary Mina Vice President L Gulab, Treasurer Amon Berjeshuri Atei Maroi Biluchingbi Ima Singh Amadi Wangu Gram Panchayat ki former Pradhan Amon Keshojit Atei Ward Member Singh Club ki Thauburoi Kiyaso Sarukyaki. Thaumaduga Mailena Wangu Apunba Maya Pai Bilu ki Secretary S Thoinu Leimana Haikibada Lamdam Sida Leiriba Maya Pai Bi Khudingmak Machoi Leibagi Mahuta Mata Oina Punchinduna Apunbagi Pangal Sagat Minasi Leibaki Thaudok Wathok ama tholakpa matamda amata oina thengnaminasi harna lakadaba chahi singdasu lepalatina ngasi gi numit asida Gaan-Ngai paki meira hongdokhiba sibu ningsingbagi palantharo masi pangthokani haiki Kukijo Council KZC gi Ahumshuba Governing Council mifam pangthokhibaga lonena Manipur no balengak semda saru yadana warip laukre Hiramasi matang thadokpa chewel aman hai December kuntrada Churchanpur gi Rengkai da leiba BTI auditorium da pangthokpa Governing Council gi mifam na laukiba warip ki matung inna Kukijo furuki miyoi singna khundari mafam singda atop furuki miyoi amata khundaba yahandaba Land rights ki matang da tungan ba Kukijo chip singa khannainaba athu matam da Kukijo miyangi apam pumnamak thabak ton thoknaba demand tawduna political rally ama chat pahain lepnare Manipur da hauzik oriba phiba masta Kukijo furuki miyoi singna maitei furuka punna khundaminaba yabagi mo amat uba fangre haina paladna cheras na hai India constituency gi makhada Kukijo furuki tokhaiba union territory ama semba natana waroshin proknabagi atopa lambi amata leite governing council gi mifamda lori warap singasi KNO amasong UPF ki luchingba singda pukhalaga mapung fana thabakta onthoknaba thorang paikhalagani hai Chahi tare khuntak luraba matong India lengak na proxy war tawhanduna Manipur thugaina honari BJP lengak na Manipur kannaba amasung irang lakshinaba honabagi mahota phambal amasung thambal na lengak paina baromda kok thadaduna leire haina veteran politician okram joina phongdokre apamasi thas ki mapan da pangthoka doriba ningthau gambir sing lekhidaba numit amadi chahi tare khuntak luraba matong Manipur na mukhana ningtamba handlakhiba chahi chani mapung farak pa numit amasung Aikoi amuk hana kontak laroi haina leibak ningthau amasong leibak asigi mihut sing yauna Kanglup ki kluchingba singa wasak nakhiba chahi yangkai mapung farakpa numiki thoram August 8 da pangthokadoriba duga mailena phongdok pangthokpa paw yimfamda phonglukhibani Kakwada leiba Mahaki yumda pangthupa paw yimpham aduga mailena okram joina makhata aduna hai Manipur da khuntak lan sirakpa chahi ahum apung pharakadorba phawpada ingtappa hanjilakpagi mami taba udri aduna Manipur Burma gi makhutagi kal horaba lamdam asi ngasidi chahi tare khuntak pada chelakpa michel kharagi makhutta aikoi hauji khuntak lan siduna leiri BJP lengak na Manipur kannaba amasung irang lakshinaba honabagi mahuta phambal amasung thambal na lengak paina baromda kok thadaduna leiri hauzik phawba India lengak na Manipur kanbagi mahuta Manipur thukainaba sanaba proxy war sanaduna leiri haibasi miyam hena khangle proxy war sina micham yam kaya siangre asigumba kaya asigi mathakta semilong gi fibum ka hena sokchin kre Lanjina pamyoi kaya relief camp da wana khangli orakli phibum masidagi miyamna Manipur kanna
ꯀꯟꯅꯕꯔꯣꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯖꯅꯋꯥꯔꯤ 9ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯂꯨꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯇꯝꯕ ꯍꯟꯖꯤꯜꯂꯛꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯃꯁꯨꯡ ꯀꯨꯝꯖꯥ 1863-63 ꯐꯥꯎꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤꯕꯒꯤ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤ ꯂꯥꯡꯊꯕꯥꯜꯗ ꯂꯩꯕ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯔꯁꯤꯡ ꯍꯤꯔꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯊꯧꯕ ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2019 ꯃꯦ 6ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯃꯤꯟꯅꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯂꯨꯞ ꯃꯅꯤꯄꯨꯔꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯎꯕꯗ ꯃꯁꯛꯇꯨ ꯎꯕꯗ ꯑꯣꯝ ꯃꯪꯒꯣꯜ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯥꯖꯠꯇꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯨꯔꯨꯞ 34-35ꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯐꯠꯇ ꯈꯔꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯊꯨꯕꯅꯤ ꯍꯥꯏꯅ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯄꯝ ꯀꯨꯟꯖꯒꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯁꯉꯥꯏ ꯄꯔꯧ ꯀꯕꯨꯏ ꯈꯨꯜꯗ ꯄꯥꯡꯊꯣꯛꯄ ꯒꯥꯟ-ꯉꯥꯏꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLA ꯁꯥꯄꯝ ꯀꯦꯕꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯥꯟ ꯑꯁꯤ ꯃꯄꯨ ꯃꯥꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯃꯤꯠ ꯅꯥ ꯁꯤꯡꯍꯧꯔꯣ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯊꯥꯖꯅꯕ ꯑꯗꯨꯗꯤ ꯍꯟꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯃꯠꯇꯅ ꯊꯥꯗꯠꯄ ꯉꯝꯃꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯂꯩꯕ ꯂꯩꯀꯥꯏ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯥꯠꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯄꯔꯧ ꯈꯨꯜ ꯑꯁꯤ ꯔꯣꯜ ꯃꯣꯗꯦꯜ ꯂꯩꯀꯥꯏꯅꯤ, ꯚꯤꯂꯦꯖꯅꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯈꯪꯐꯥꯜ ꯑꯃꯗꯤ ꯂꯩꯁꯥꯐꯥꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯗ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯁꯤꯅ ꯑꯩꯈꯣꯏ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯁꯦ ꯑꯩ ꯇꯣꯏꯅ ꯍꯥꯏꯖꯕꯗ ꯃꯌꯥꯝꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯒꯗꯦ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯊꯃꯣꯏ ꯌꯥꯝ ꯄꯦꯟꯕꯅꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯗꯨꯝ ꯀꯧꯒꯅꯤ ꯑꯍꯜ ꯑꯃꯁꯨ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯗꯨꯝ ꯀꯧꯒꯅꯤ ꯄꯤꯛꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯁꯨ ꯑꯗꯨꯝ ꯀꯧꯒꯅꯤ ꯑꯗꯨꯝ ꯃꯧꯅꯥꯁꯤꯡꯅꯁꯨ ꯑꯗꯨꯝ ꯀꯧꯒꯅꯤ ꯑꯗꯩꯗꯤ ꯆꯩꯅꯕ ꯁꯥꯎꯅꯕ ꯑꯗꯨꯗꯤ ꯍꯧꯅꯕꯤꯅꯤ ꯅꯦꯆꯔꯦꯜ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯀꯨꯝꯍꯩꯁꯤ ꯂꯥꯛꯄꯗ ꯏꯁꯣꯔ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ PR ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯀꯧꯔꯛꯂꯤꯕꯁꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KH ꯏꯕꯣꯝꯆꯥꯅ ꯁꯑꯣꯝꯕꯨꯡ ꯗꯨꯏꯒꯥꯏ ꯄꯥꯟꯖꯪꯒꯤ Gaan-Ngai ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯨꯏꯒꯥꯏ ꯄꯥꯟꯖꯪꯒꯤ ꯈꯨꯂꯥꯛꯄ L ꯄꯧꯖꯣꯛꯂꯨꯡ LS ꯃꯩꯇꯦꯟ ꯁꯑꯣꯝꯕꯨꯡ GPꯒꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔ ꯌꯨꯝꯅꯥꯝ ꯏꯕꯨꯡꯉꯣ BJP ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯂꯥꯏ ꯃꯟꯗꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ L ꯁ꯭ꯌꯥꯝꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ MLA KH ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄꯗ ꯃꯅꯤꯄꯨꯔꯗ ꯆꯥꯗ 60% ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯅꯤ꯫ ꯃꯄꯨꯡ ꯐꯥꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDP ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯒꯁꯨ IDPꯁꯤꯡꯅ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯗꯤ ꯅꯣꯉꯥꯗꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯄꯤꯔꯒ ꯌꯨꯝꯗ ꯆꯪꯂꯣ ꯍꯥꯏꯕꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯗꯒꯤ IDP ꯈꯔ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯍꯧꯔꯦ꯫ ꯃꯤꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯂꯤ꯫ ꯃꯌꯥꯝꯅ IDPꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯈꯨꯗꯝꯅꯤ꯫
मियामना आईडीपी पुनमक मयुमदा हंजिन हनबगी अपांबा लेरिबा असि थबकता ओंथोकपदी पॉपुलर गवर्नमेंट लाक्लबा मतमदा ओइथोकनी मियामना अतुबदा पॉपुलर गवर्नमेंट अमा थंबा ngamnaba फुरुप अमगा अमगागी मरकता नुंगाइतबा पोकपा या वाफम ngangbidana nungsi chanaba puraknaba hotnabada angama mateng pangbiu ngasi Union Home Minister na PR review taunaba Governor Chief Secretary DGP Security Advisor Kaurli Basina afaba mayonda soina changlakani haina makha takhi narakpa elakpa sirakpa kolpa dagi nuhung hungum thorokpa angang unaba thorokpa na singo punokta aina igi family amadona koi engchalaga le adugi mayam du da aina hang hojiki leiri ko film sida noina pawe ba security do thambirage aduga noi yumda handalaga leirasi yabra haibadum hoi akoi leibu ngongpiroi hai State asida thokliba irang marak asida Bisnupur district ta maro in lanjina riba ITP angang singi child rights mapung fana phanghanaba pandamda Manipur Commission for Protection of Child Rights MCPC amadi district administration Bisnupur amadi district asida mathau tawriba lengaki loisang singi makok thong official sing NGO singa punna khananaina bagi convergence meeting ama DC Bisnupur gi conference hall danga si pangthokre tharmatuda Manipur Commission for Protection of Child Rights ki chairman Kaisam Pradeep Kumar ADM Bisnupur tourism Open Row SP Bisnupur Sankardev Thokchom CMO Bisnupur Dr. Laisrum Raichandra District Social Welfare Officer Nikita Thangjam PhD SDO Bisnupur SDO BDO Nambol DCPU Bisnupur atai office sing makok thongba official sing New Life Foundation Secretary Dr. Lamabam Pisang nachingba NGO gi luchingba sing su saruk yakhe Meeting adu district asite thengnariba child rights mapung fana phangliba natraga phangdribara haiba khangdoknaba official sing athengna ki bawapam sing MCPCR gi chairperson Kaisam Pradeep Kumar da paudam ki loinana chairperson na angang gi right mapung fana phangnaba commission asida draft tawba action ADM toijam open road da submit tawki MCPCR gi chairperson na phangdokibada ngasi submit tawriba draft action plan asi UNICEF ka Lonina Jangshiliba intervention the Fangba data sing the Yumpam Oiga Sembani. Bisnupur District na IDP Singbur resettlement Tauba Hobagi role model Oiri. District Administration na Kumang Chakshin na Administration Tauri Manamasna MCPC na same liver draft action na sitabak to ontopayana bamong same nabama ditabak to ontopayana ba District Administration da submit taubani eduga MCPC na lisingani kun mga da social welfare revised taukiba Children policy lauthok piromadi draft action plan asi chatna haba Manipur asi model state oina by state government su hari haike Mamang chahi gi aroiba numit December 13 gi ayu pung manga makhai dagi kun Taruk makai fawbagi manungda Sikmai police station gi manung chanba khungampal area da kwakta dagi thabak sudna leiba myoi ani lambi gi nakal da chatlingai da Garina Thomlamlaga Hatok Piram Laba Kwaktadagi Muhammad Tajuddin Tesham Amasong Muhammad Salahuddin Khutheibam Anigi Misigi Matang Dangase Kwakta Bazar Miyang Pamama Pangtok Pagaluna JC against the brutal killing and run killing of Muhammad Tajuddin and Muhammad Salahuddin High by JC Amasu same crate. Same kiba JC na sinna Kwakta Bazar da Pangtok Pawgi Mipam da JC ko convener Rahman Buya Mayumna Pongdokibada Garina Thomlambadagi Lekidreba Myoy Anigi Imungda Manipur gi CSO Sing AAMSO AMPACO MMWO Kwakta gi Jamia Ulama Anjuman Mushra Akibo Ampiana Chingbana Mateng Pangduna Awana da Sarugyaduna Lakli Lunina Myoy Ani Sibu Garina Thomlaba Matung Hanna Yinglamdana Chen Kiba Taudo JS na condemn tawi Makoi Ani Thomlaga Chen Kiba Gari Thiba Pangnaba Madi Mihar Pakangduknaba Manipur Police na kana honari adubunga si phawba phabangamdri Maramasna JS na mihatpa madi makoibu thomlamba gari phangdri fawba si bhakchang anigi postmortem tawba yaroi haina athingba thamli Lunina hayeng tang ahum fawbagi manungda thomlamba gari amadi chenariba miyoi fana balangla langjil puthokpa ngamdragadi Manipurgi CSO singa kusem naraga JS na makal makha kya khongjang changsilagani haiki pawgi miphamduda JS against the brutal hit and run killing of Muhammad Tajuddin and Muhammad Salahuddin ko convener Pukrimayum Saddam members sing Maulana Abdul Kalam Haji Ahmad Khan Abdul Barik Hanif Asaha Najir MB Ayajuddin su saruk yake
matam ayuk ki pung taruk makai pung manga makai dagina taruk makai phawgi manung asida yamna tamthiba mawngda gari na thomduna halam laba matungda hanna phawba yenglamdana gari adu lot khraga hojik phawbada mari lenaba department na amadi langla langjin ama phawba puthokpa ngamdana leiriba thawdok asiga mari leinana kwakta miyamgi oiba apunba mifam ama famlaga thawdok asiga mari leinaba postmortem tawba amadi dead body lawba si lawjakiroi loinana masigi matungda matung tarakpadadi JSC ga miyamga kupna khanar matungda tawbe aba makhal makha kayagi agitation chathajagani hairi Assam Chief Minister Himanta Biswa Sharma ngarang sagol se numita state government na Bangladesh tagi state asia changchilaki ba miyoi sing foreigner ni haina masak khangdokduna maramdam Bangladesh ta halan kinabagi thabak chayol amagi manumta pakhet kani haina phongdokre khongthang asi high court natraga supreme court chatna matam sang chathagadaba thabak thoram adu thoktuna ba lokhat pa thorang amani haiduna mahake lengang na pakhala patungi mirol yefna ba thorang ama oina hauki ba chahi kharasta miyoi lising ani rom asagi maramdam Bangladesh ta halan kre ngasi state lengak na lisingam 1950 Immigrants Act adu na haunana na hanna pathorang amagi makhata paikhat pani lamdam asile ba miyoi sing foreigner tribunal na foreigner sing ni hain laukthut makoi sing adu masa masagi maramdamda halan ki ba haiba silenga sigi nongna loba warep ni haike Supreme Court na Illegal Immigrant Act pu topom thokpa act amani haikraba matung state lengak na foreigner singbu masa masagi maramdamda halan kinabagi thorang asi lokhatpani haisu makhata na phongdokhi Sanlabagi Pauda All Jiribam Sports Association AJS and Senduna Jiribam Higher Secondary School gi Sanabungna team tare na saruk yadna sanaribani shubai langbam Tomba Singh Memorial Junior Boys Under 17 Football Tournament 2025-26 ki ngasi chana ki bahanba quarter final knockout match ta Sonapur GPS and Degli NLC bo Panjal Aniyam the Mighty Pina Sonapur GPS semi-final Sankre Haying in Shiba quarter final knockout match the Oriental Club ka Yawal Club ka Sanagani. Arubida Maropa Omhanamiam the Pizzeria. Kapurong may singi kwari ka chow ko may Gaan-Ngai Thorom upam kaya paksa na pangtok na kre. Kaksing Dalariba Relief Camp Singda District Administration Kaksing the Sin na lem laying bagi camp pangtokre. Sahitare kuntaklur matong India lengang na proxy war tawhanduna Manipur thukai na buhonari haina veteran politician or join high kre. Lunina Bangladesh tagi changna ki bumiyoi sing sayol amagi manungda maramdamda halan kinabagi thabak pakat pahawragan haina Assam ki Chief Minister Himanta Biswa Sharma na high kre. Imnes podum pizeba ngasi di matang sa lo shinjare meeting tablip sing bukurun zari.